France की President Emmanuel Macron na hojik leiriba Ukraine crisis asida Russia की President Vladimir Putin na diplomatic oiba maong amada loisinabagi damakta yanere haiduna hek fongdo kibaga mikup kharagi matungda Russia की maikaidagi adugumlaba wafam amata fongdo kiba leite aduga nakal ani gi marakta yanakibasu amata leite haiba wafam fongdorakre mayam pumnamakpu hojik leiriba Ukraine crisis asigi Anouba video update amada Amuk hanna taram ukchari karam fibam da leiribege haibadu karadang minasi ihan hanbada France ki President Emmanuel Macron na hojik leiriba Ukraine crisis asi diplomatic oiba maong amada loisinabagi damakta Russia ki President Vladimir Putin ga pungmari hena wari sanakre Russia da chatuna pangtokhiba meeting adu loibaga Emmanuel Macron na hojik leiriba crisis asi diplomatic oiba maong amada loisinabagi damakta Vladimir Putin amasung makogi marakta yanare haiba wafam asi pungdorakibani aduga mikup kharagi matungda Russia gi makaidagi thadorakpa report amada Emmanuel Macron na hairiba wafam adu makoina fongdokhiba leite aduga side anigi marakta yanakhibasu leite haiduna amuk fongdorakibani France asi NATO gi leader natte maram aduna hojik leiriba crisis asida makoina Russia da deal offer tawbagi mathau tade haiduna-su fongdorakhi aduga hojik leiriba crisis asigi damakta NATO gi member oiriba country kaya sing asina lepa leitana makogi kusu khulai amasung army thajinlakre asida Russia gi President Vladimir Putin na amukasu phongno warning pirakli North Atlantic Treaty Organization NATO gi makogi Article 5 masigi matung innani karigumba NATO gi member oiba country amada attack tawrokpa taragadi atopa country singna su punna saugat pinaba mateng pangnaba haibasi karigumba makoina henjilakpa taragadi Article 5 asi fawba sijinnaba nanghalloi haiduna Vladimir Putin na warning tawrakli mahakna masida fongdogliba asi kanamba makhalgi khulai no haibadu mayamna loina makhangnarabani Macron amasung Putin gi meeting adu loikraba matungda amuk inauna Anouba Warship ahum amaga amuk Russia na Black Sea da Thajinlakre France ki President Emmanuel Macron Russia gi meeting asi loiraba matungda Germany singba country kaya amaga mathang amuk unaduna hairiba crisis asi diplomatic oiba maong amada loisinabagi damakta lepa leitana hotnari aduga NATO gi member oiriba country sing asisu Ukraine ga manak nangnaba mafam singda makogi kusu khulai amasung army na singba thajilakpa leptri USA gi troop lising taruklom Poland yaurakre khara amadi Ukraine ga thangnaba boundary oiba border gi jaga singda position tawduna thamkre aduga hojik Ukraine gi manungda mioi kaya ama lan thengnanabagi damakta misam praja yauna training pangthoi masiga loilenna atopa malem gi atopa country kunga taretagi army sing Ukraine gi mating pangnabagi damakta tharakre hairiba forcing asiga Ukraine gi leiriba force amasu misam praja sing asiga pundun hojik training yamna kana chathari aduga Ukraine da leiriba US embassy gi mamangda misam praja kaya ama placard paiduna thoraktuna US amasung Russia lan tawdanabagi damakta protest tawbasu aikoina uba fangi masini hojik leiriba Ukraine gi fibam mata asida losinjarage Anouba update amada amuk hanna thengnarasi